अहानबदा मरोइबा पाव मणिपुर तंपाक डिस्ट्रिक्ट मंगादा थमलंबा कर्फ्यू ngasiदagi pung ayukki pung 5 dagi numidang wairam pung 5 fawba komthokle India Meteorological Department IMD gi matung ina lakliba numit humni asida Rajasthan da kai henna sabagi awaba mayuknaba yai haire amade PM Modi na Pakistan na sagul iba terrorism ki thong malim gi miyam da khanghalurba rajniti dol pumna maki mihut kanggu da nakre khurumjare Mami TV na sandokjaba Manipuri pawmi ing tabiriba pumna makpo ALINA MUTUM na taramna ukjare paw sandokna pijare Manipur Tampak District Mangada Imphal East, Imphal West, Bisnupur, Thobal, amasung Kaksing District ta thamlamba curfew ngasige ayuk pung 5 dagi numidang wairam pung 5 fawba komthokle total shutdown ngarang dagi hangtokhibaga loina district magistrate singda curfew hangtokpage order asi thokhe arambai tengol gi thawmi sing phakhibagi thawong adubo yaningda phongtoktona changsilakiba miyamgi ihongna state asigi santi raksa ki fiwamda chaungna akaiba thorakpage district sing asigi district magistrate singna tha asigi tang taretagi Bharatiya Nagarik Sariksha Sahitya lising ani kun gohumdoi gi section 163 gi makhada matam katna curfew kokhibani Indian Meteorological Department IMD gi matuk ina laklepa numit humni asida Rajasthan da ka hena sabagi awaba mayuk narba yai haire Uttar Pradesh Punjab Jammu and Kashmir Ladakh Girhit Muzaffarabad Arunachal Pradesh Haryana amasung Madhya Pradesh da ngasi yamna sagani haire Uttar Pradesh ki tungan ba district singda haukiba pung kunmari asida sabagi sangsa jalsrigi nipu manga gi makada oiki haina IMD gi pawasina makatari State asida orekliba phibam gi matangda MLA yumnang khemchana ngarang Manipur gi governor Ajay Kumar Balaga unakre ngarang nimit yung ba pung Baroga minit kuntra rom tabada singdamai kendra gi MLA Y khemchana Rajbhavan chatuna governor ra unakhibani unaba adada kari karamba wari sanakhibano habadu di khangba ngamdri haire adumakpo Manipur gi tangdu loita daba asigi matangda oiramba yai hainade phongdoknarakle Center na Kuki Jo Group Singa mifam pangtoktuna tungkoiba warishin purakna ba khanakre Manipur ra thokliba irang asigi matangda Center amasung Kuki Jo Group Singa ahanbo aina mifam pangtoktuna irang asigi tungkoina chatkadaba thoi warishin amagi matangda khanaba haukre haire ningthaukaaba numita New Delhi da pangthokiba mifam aduna matung tungkoina chatkadaba political roadmap ama yathoknaba kopna khanakhe Mifam ase Englishing kun go humdoi gi haukheba violence ki thodok adugi matungda hanbo oina pangthokpani Kuki Jo Group singi maikai degi maitei lalhau lukki camping thugaina ba demand tokki haire mifam aduda center gi interlocutor AK Misrana Lujingba Ministry of Home Affairs ki member mari UPF ki spokesperson Aram Kipken amasung KNO gi spokesperson Silent Hakip na Lujingba miyoi mangana saba Timna saruk yakhe mifam aduda technical oiba issue sing khana jingi mangjong na political dialogue ta hana mi eng changna bage tangai fadaba adu thamkhe thamoi sengna amadi chapchaba political negotiation ama langtringai da highway hangdokpa natraga IDP singi rehabilitation gumba operation issue singi matangda khanaroi haina thamke haire Prime Minister Narendra Modi na Operation Sindur amasung Pakistan na saugatpa terrorism ge thawungbo malem ge miyamda khanghanaba
हंदकता लेबाक कयादा चलुबा राजनीति दल पुमनमकी मिहुत कांगबु सिंगा ngarang unakre haina pau asina haire pawgi likhun amagi matung inna New Delhi da leiba Prime Minister gi yumda pangthokhiba infam aduda Parliament Affairs Minister Kiran Rajiv Juna DMK gi Karimori BJP gi MP amadi Singh Rajiv Shankar Prasad Arunat Singh Thakur Bansuri Swaraj Nisikan Youth Congress ki MP Singh Sasi Tharor amadi Masis Tiwari na chingba saruk yaki haire राजनीति दल सिंगी खेतनाबा थमदना MP Singh हानेगी MP Singh अमसुंग सकनारबा डिप्लोमेट सिंह यावबा भी कांगबु अमना लेबाक असिबो टेररिज्म की मायोक्ता अमसुंग मालेमगी शांति हंजनहनबा होनबदा अचेतपा फिरेप कलोनिना लेपली हाइना फोंदोखे मिहुत कांगबु अदुना तोंगान तोंगानबा लेबाक कुंथ्रा हुमदोइदा चतखे मिफम अदुगी मंगोयना पाउमी सिंगदा वांगांगबदा कांग्रेस सासी थारोरना हाई अमेरिका पनामा वर्जल अमसुंग कलम्बो गी खोंगचत्ता मखोइना लेबाक सिंग अदुगी लुचिंगबा सिंगा टेररिज्म की मतंगदा खनकी अमदे मखोइना इंडिया की फिरेपसो सगुतकी हाइरे हौकिबा मेथागी तंग कुंतरेता मणिपुर दा पुकचाक तानबगीदमा रेलवे कंस्ट्रक्शन कंपनी अमगी मखादा थबक सुबा चलुबदा मणिपुर गे कोटलैंड हारिबा मफम असिदा कुकीनी चिंगनबा सिंगना समरबो महाकना तोंगलिबा गाड़ी अदुदगी कुमता हलगा मैतैरान हंगलबा मतुंग कुकी सिंगना मखोइगी मफम चाबा युम अमदा पुसिलगा तंगथिना पुरखरबा मतुंग इम्फाल गे रिम्स हॉस्पिटल दा लाइकटनरबा मतुंग समर गे युम सिरबुमी डिस्ट्रिक्ट की हिंगलादा लेबा मयुमदा नाकल की मिहुत सिंगना ngasi jatuna hakthengna unaduna mahaki hakchanggi pibam yengsinbaga loinina lupa lising 15 gi mateng pangkhre panba yabadi mamangdasu kasar gazaipur dagi laisram kamal babu kauba miyoi amabu koki lalhoba singni chingnaba singna phabi khraga hojik fawba thiba khangdana leiriba kamal babu ge loine bidasu nakal na lupa lising यांखै की मतंग पांखिबा लेख्रबनी ngasi hingla gi khongchatta nakal gi oina arambam nandababu ACH Dr. KN Chan Saugai Jam Subankar Seram Hamerjit Laisham Sanjit M Memcha Devi Khambaton Singhana Jingba Saruk Yakhe Operation Sindur ase India ki itihasa leibak asina terrorism ki mayokta chathaba khwaidi ki chawba khongjang amani haina Defense Minister Rajnath Singh na phongdokre haide pawgi likhun amagi matung ina wafam ase Dehradun da pangthokiba thoram amada wangang bada Defense Minister Rajnath na phongdokibani haide Defense Minister na makha tardun haikibada Pahalgram terror attack ado leibak asige nagarik sing khakta natana chathaba attack nate मधु लेबाक असिगी अपुनबगी सक्तमदा चथरकबा अटैक अमनि हाइखे हाइना पाव असना मखा तारे अरामबाई तेंगोल असी इमा लेबाक कन्नबा अमदे इनात लाइनिंग कन्नबा थोकिबनी मरम अदना अरामबाई तेंगोल लोई फाबाई पुनबा यानिंगदे हाइदना टॉप चिंथा यूथ प्रोग्रेसिव ऑर्गेनाइजेशन टाइपो अमसों टॉप चिंथा नुपी खुनाई कन्बा लुपना पुन्ना सिंदना इम्फाल ईस्ट की अंड्रो असेंबली कंस्टिट्यूएंसी की मनुंग चन्ना यारिपोक टॉप चिंथा
nganba kaithelda maikei adomge miyamna wakat mifam phamkre wakat mifam aduda saruk yakiba to jingtha nupi khunai kanba lupki secretary pangambam ongbi kunja leimana phongdokhibada arambai tengolge army chief asem kanan phakiba adu yaningdaba phongdoktuna wakat mifam asi phambani arambai tengol asi ima leibak manipur bu kannabagidamak chongtokhiba aikhoige icha inaw ngaktani haibase manipur amasung india lengakna khangbi pham thoi makoi terrorism natte ima leibak asi inat lining kanaba thokhibani makoi bu phaba punba tawbasi yaningde haike arambai tengol gi army chief asem kanan condition amata yauduna thadorakadabani arambai tengol phaba yaningde haiba kholaw kayasu lauke ngasigi wakat mifam aduda apunba nupi khunai lamjing maira loop imphal east yaripok ke secretary naurem ongbi pisaksna leima amade atai mihut kayasu saruk yakhe अखोई ने ngasi famjari bedarana asi arambai tengol ge army chief asem kanan phagi bagi mayok ta famjaba dharana ni arambai tengol se अखोई ge ima laibak manipur se ngang da bagi da makta thokhiba ja simna tani arambai tengol na kari gi da makta असिगुम्बा ima laibak ki da banakta thokhiba na haiba je manipur sarkar amadi bharat sarkar na khangbi ga da bani arambai tengol se terrorist na te lalo banate मकोई दि ममा ले बाकी दमक थोकचा गिबा इना लाइनिंग बु कना बगी दमक थोकचा गिबा ग्रुप अमनी अरा बा टेंगुल के आर्मी चिफ असेम कानन कंडीशन अमते यावदना अरा बा टेंगुल टेररिस्ट अरा बा टेंगुल फाबा ममता दानो बसर का अरा बा टेंगुल टेररिस्ट अरा बा टेंगुल फाबा अधु ममता दानो बसर का अरा बा टेंगुल के aroibada maroiba pau amohana Manipur tampaki district manga da thamlamba curfew ngasi ayuk pung manga dagi numidang waram pung manga khawba komthokle India Meteorological Department IMD gi matung ina lakleba numit humni asida Rajasthan da ka hina sabki awaba mayoknaba yai haide amadi PM Modina Pakistan sagoliba terrorism gi thawung malem gi miyamda khangaloba rajniti dolpom namakki mihut kangu ga unakre Hauziki oinadi Mami TV na sadokchaba Manipuri pau loisinjare makhata pau gidamak miyeng tadan review